Nupilal Ningsing Thauram Manipur ki mafam kyada paksana pangthokna khibaga loinana President Draupadi Murmuna lichinduna Nupilal Memorial Complex ta laishu katuna lal asida thawai katkhrabai ima ibel singhi mafam dai kai khumnaba utkre Manipur ki irang asina maram oiraga lanjanariba IDP singhi yaifanabagidamata paikhatliba thabak thoram sing khongjel yangna khumang sauksinna bakhonaragani haina President Draupadi Murmuna phongdokre Lamdam asigi ima ibel singna Nupilal da utkiba thongna lingjel aduna ngasi fawba leibak miyam amadi ngasigi mirolda thongna hapli haina Manipur ki Chief Secretary Dr. Punit Kumar Goyal na phongdokre amade ipa-ipu singna thangbiram thang ta amadi thakse khasi asi yokhatpa mathau tai haina Universal Friendship Organization ki Secretary General Y Mairaba Angom na phongdokre Kurumzari ISCOM Manipuri Pau Meeting Tabiri Bakhwai Punamakpu Taram Oksari Hauji Pau Sandokna Pizari Nupilal Ningsing Thauram Listing Ani Kun Manga Manipur gi tongan mafam singda paksana pangthokna khibaga loinana numit nini gi Manipur khongsata lakhibi India gi President Draupadi Murmu na lusingduna Nupilal Memorial Complex ta leisu katuna Nupilal da ima leiba ki damakta British ka lanthengna bada thawaina pontha pi khrabi ima ibil singi mafam da ikai khumna ba utkre ngasigi laishu katpagi thoram aduda Manipur gi Governor Ajay Kumar Bhala Manipur Legislative Assembly gi MLA sing amadi lenga ki makuk thongba official kya su saruk yakhi laishu katpagi thoram aduda yaukiba MLA sing adudi nongthongbam Biren Thaunauzam Basanta Kumar Karam Shyam Thongam Santi Haikham Dingo Mayanglambam Rameshwar Khongban Tabam Ibomsa madi Usham Deben na chingbane Nupilal Ningsing Khubamda Laikatlaba Matungda President Draupadi Murmu ngasi Senapati District ki thoram ama saruk yaba satringai gi mangoinana Palace Compound da leiba Sri Sri Govindaji Temple da susatuna Manipur da athuba matamda tangdu leitaba hanjilakna bagidamakta mapugi mafamda thongnikhi Manipur gi irang asina maram oiraga lanjena duna leiriba IDP singi yaifana bagidamakta paikhatliba thabak thoram sing khongjal yangna khumang sauksinna bohonaragani haina President Draupadi Murmu na lamdam asigi miyamda thajaba pirakle numit nini gi Manipur khongsatta lakhibi India gi President Draupadi Murmu na ngasi nini sanba numita Senapati District chattuna district asigi manungda paikhatkhiba tongan ba project taret sanga baga loinana atai anoba project manga amagi urep uyungtam khre President Draupadi Murmu ngasi Senapati gi Tafau Naga Village Ground da helipad ta hek thongbaga Manipur gi Governor Ajay Kumar Bhala Senapati District ki Deputy Commissioner Mamoni Dole Senapati District ki SP Sheikh Mohammad Zeb Zakir Yankhai Taret Mountain Division gi GOC Major General SS Kartike amadi district asida leiriba tribe manga gi mihut singna nat ki oiba khudol kya tamduna taramna okhi Senapati gi khongsada sigi manung channa Senapati District ki Mini Secretariat Complex Leiba Multi-Purpose Hall Manak Talanjena Duna Leiriba Kangpokpi District ki IDP Singasu Unaduna Warisanaki Matung Tarakpada Hairiba Multi-Purpose Hall da Pangthokiba Reception Program ama su saruk yakhi Reception Program adugi mapung oiba saruk ama oina President Draupadi Murmuna tongan ba project taret sangabaga loinana atayanoba project manga amagi urep uyung tamkhi Thauram aduga mari lainana President na phongdokhibada Manipur da khundariba tongan ba tribal communities sing maruoina Maram Phurup kumba particularly vulnerable tribal group PVTG oiriba tribal communities singi yaifa thaurangi damakta India lengak na paikatfam thokpa thabak sing paikatkani PM Janman Mission gi makhada healthcare education livelihood promotion amadi infrastructure development na chingba hiram sing da paikhatliba thabak sing asi maru oina manung hanjin na leiriba mafam sing da khundariba miyang gi yaifna bane
amadi Manipurgi irang ngasina maram oraga lanjenarakiba IDPsinggi awaba khangi awaba mayoknariba IDPsinggi yaifanabagidamagta paikhatliba thabak thoramsing khongjal yangna khumang sausinnaba honaragani haiki Nakal Amaromda Nupilal Numit Lisingani Kunmanga Mapungoiba Thorom Manipur Lengakna Senduna Imphalgi GP Women's College ta Pangthoki Thoromaduda Manipuri Chief Secretary Dr. Punit Kumar Goel na Athoi Bamithung Oina Saruk Yakibaga Loinana Lengaki Makuk Thongba official Singamadi Tongan Tongan School Lamadi College ki Mairo Sensu Saruk Yaki Lengakna Senduna Pangthokiba Nupilal Numit ki Mapungoiba Thoromaduda Athoi Bamithungi Warol Piraduna Manipuri Chief Secretary Punit Kumar Goel na Fongdokibada ing kumja lising amaga chamapan supna mari amadi lising amaga chamapan kuntramapan thokiba Nupilal da British ki mayokta lamdamasi nupi oibisingna utkiba thongna limjeladuna ngasisu leibak miyam da pangal thongna haple Imphal ge khwairamban kaithel da leiba ima kaithel asi Asia da khwaidiki chawba nupi ngaktana famba kaithel amani ima kaithel asi Nupilal gi matamda utkiba nupi oibising gi thongna adugi mayek laraba khudam amasuni haiki loinana Center amadi state lengaki maikaidagi shu nupi khunaibu hena saukhatpa amadi marom domlepsaba ngamba mating leiba khunai ama oihennabagi pandamda tongan tongan scheme amadi policy program kaya paikhatuna lakli masigi manung chana nari sakti amadi swasth nari shashak parivar abhiyan na chingba campaign kya su haudoktuna nupi oibi singda kanaba kaya piri masigi sumathakta public service sing khaktana tana India gi parliament ta amadi State Assembly the Fawan Nupi Singyoiba Tonganba reservation kya suthamli haina mahakna makhata ki. To the Honorable President of India for paying homage to the brave Imas at the historic site, adding distinguished honor to his commemoration. We gather today to observe Nupilal Day 2025. To honor the extraordinary courage, unity and resilience of women of Manipur. Nupilal is not merely a historical event, but an enduring symbol of the people's strength, women's leadership and collective resistance. Nupilal, also known as the Women's War, stands for two extraordinary chapters of resistance written by women of Manipur. The first Nupilal of 1904 arose against the reimposition of forced labor and related injustices, while the second Nupilal of 1939 saw Manipuri women lead a mass movement against wartime hoarding and the export of rice that endangered the food security and dignity of the people. Hauziki matamasida machawarak pangamba mama amata laisilaktre haina CCRR gi executive member Julia Singlai na phongdokre wafamasi mayang Imphal thana awang lekai da leiba and Tomso Higher Secondary School gi ground da Fox ki mityang makhada UMO MWF amadi MKNM ga khusam naduna pangthokiba marifu taruk suba Nupilal ningsing numit thoram da mahak na phongdokibani mahak na makha taraduna matam amada thokiba Nupilal asibu mitna uhoba fangdrabasu Kasom Khulenda ahal oiraba ima sorojini yauna atai ima singa chingi angamba lambida maitaigi mayek naiba selaga gari inkhatpa adubu ururaga matam adugi ima singi thauna leirangani haibagi thajaba lei adubu hauzikan gi mama singa sina macha ani khatna chainaba tholakpa matamda ningthina themjin biba haibadu hairaktre hairiba macha ani khatnaragadi mama oibi singna chap manaba miyeng amagi makhada themba haiba haibasi yamna maktangai fade haiba wafam sing phongdokhi ngasigi thoram aduga mari leinana Paumi Singa Unaba Amada UMO gi President Moyang Them Sorojini na haikibada Ahan ba Nupilal amadi ani suba Nupilal haina ani leiriba asi punsinba yabra haibasi Ahan ba Nupilal Observation Committee amadi ani suba Nupilal Observation Committee yauna lamdamasi gi akhang ahi kyaga punna faminaduna tunglam chatki yenglaga asengba history ama thamlamba haibasi tangai fade loinana hauze akhoi gi lamdamasi ta karambana yelhomi no amadi karambana yelhomi nattabano haiba ama Khangdokpa haibasusu yamnamak mathau tarakli amadi lamdamasigi leiriba puwari asina laliba makhai aikhoi asi maipakle haibadi langani maramaduna aikhoi gi puwari na chumliba makhai aikhoi na maipakpa ngamgani haina sumahak na phongdokhi hairiba thauramadu da university
Mothers Organization UMO gi President Moirangthem Sorojini Laima Manipur Kaitel Nupi Maru ki Vice President Kangbam Mani Manipur Women's Federation ki President Takhelambam Demona Lilong Haurebi College ke Assistant Professor Dr. Kholakpam Rukaya Fox Women Wing ki President RK Asalata Devi Manipur State World Human Rights Protection Organization ki Vice President Kumabam Jiban Mala Devi CCRR gi Executive Member Julia Singlai Apunba Manipur Mama gi Advisor Laurembam Sachirani KTOV gi Secretary Sarto Hoinu Kon Kabui Women Organization Manipur gi Vice President Palmai Sanalu Kabuini WNO Women Wing gi President Waiko Masalata amadi atei maru oiba mioi singna thoiba mithunglen singoina saruk yakhi loinana thoronggi saruk ama oina lamdam asigi achoba thodang lobiramba leikidraba ima singi mafamdasu miyamna haikat leikat tamduna ikai khomnabasu utkhi Nupi haiba khoi nupi sidi hanagi nupi singdi karamana tawbra khangdi ima singdo hujikan gi ima singdi macha ani khatnaraga them basu haitraba male macha ama themgadra hairaga ima la o hardi icha nupa ama duna yade ima nang la o hardi icha nupa ama duna yade na macha na ngamba mama khat to oikre ga hujikan je macha warak ngamba mama amata leitre ko aigin aino ubda macha singna warak ngamba ngakta oikre la o punche hairati icha nupa duna yade ne icha nupa yai mani yade to mani yade hai mama hai basidi michang mi khai dabi macha ani du bu chap manana themaga ani khatna bu du chap manana loina shino hai mama hai ba ming thon chi shor na pi hi bane adu bu hujikan ni ima singdi macha na hai be am in mallego na cha singduna nisha charaga chatlasu icha si nisha chai hai na michang changba hanagi ima singdudi shumaina tawramba tardi nupi lal du thokhi gadro amana akoida hauji seminar si tahauda taragadi hauji akoida laibakta yelomina karambano yelomina tabana karmano khanaktaba adagi akoi yausu yaudaba lakiba tangkak ki mayam jinge akoi khangna akoi tungda lakadaiba miron sina khangna khanamba ama changi haibasi ba akoi thamjake aduga ngasigi ne pilana lakpada mama pi obi si sina achengba achumba history thiraga ngangba machangi khangju khangdabida usu udabida akoi na bada thainarakta history me ama puthoga hapchilaga aduna history oiba yaroi history na laliba makai akoi manipur pada miyam je mai pa oi history na chumo akanda akoi manipur pada miyam gi thangadawa khongthang tatkadawa lichat loina khanggadori bani akoi leiba karai phabo oina lokthilamba akoi ningthongna kadai phabo cover tawramba akoi ima chinduna kadai phabo tawramba habase history na porakadani aduna history je akhang ai mayam na chu karam lai hoje puthoiba larik mayam history mayam je pukhatlaga chhatra na haron singna larik singsibu check to bachangi history achuma yaubra yaudabra aramba yaubra habase check to bachangi Kongba Khetri Laikai Panthoibi Apunba Nupi Lupna Sinduna Marifutaruk Suba Nupilal Ningsing Kumon Thorong Ngasi Kongba Khetri Laikai Dalaiba Community Hall number 2 da Pangthokre Thoram Adugi Sarukama Oina Ahal Oirabi Ima Yankai na Saruk Yaduna Nongpok Ningthawamadi Nongpok Panthoibi Sanglendagi Hauraga Thoram Pangthok Pham Phawbagi Oiba Marathon race ama Pangthokibada natana Laikhidrabi Ima Singi Mafamda Hikat Lekat Tamki Loinana Laikhidrabi gi Mafamda minute ani tumina leptuna awabasu Fongdokhi Thoramaduda Useko Nongpo Gram Panchayat ki Pradhan Nongmaithem Zadumani Naharo Lamjing Mairagi President Sana Hal Khetri Nupilu ki President Baby Laima Amadi Useko Nongpo Gram Panchayat ki Upa Pradhan Arambam Ranjitana Maruoiba Mithunglen Singh Oina Saru Yakhibaga Loinana Lamjeloi Khudingmakta Selgi Mana Singh Yenthoktunai Kai Khumnabasu Utkhi All Assam Manipuri Mairapai Biapun Balup Ampal na Sinduna Marifutaru Suba Nupilal Ningsing Thoram Silchar Gandhi Bhawan da Jinglem na Pangthokre Lubasigi President Beni Mishra na Thoramasi Haudogladuna Luki Piral Singkhatlaba Matungda Silchar Park Road ki Lambi Masangda Mioi Jamrom na Swachh Bharat Mission gi Thoram amasu Pangthokhi Masigi Matung Nupilal da Saruk Yakhibi Ima Singh Dekai Khomnaba Utkhi Thoramaduda Assam Lenga ki Barak Valley Development Minister Kaushik Rai Ampal gi President Beni Mishra
उधरबोन की MLA मिहिर कांति शोमे, आसाम की मणिपुरी डेवलपमेंट काउंसिल की चेयरपर्सन रीना सिंह, मणिपुरी साहित्य परिषद आसाम की प्रेसिडेंट डॉक्टर फरीद साबम बीरमनी, आमसू की प्रेसिडेंट नासेपम सनाहल, आसाम लेंगा की रिटायर्ड एडिशनल सेक्रेटरी नंदबाबू सिन्हा, असिस्टेंट कमिश्नर जुनाली देवी, ऑल मणिपुर तमी चिंगमी अपुन मनुपिलुप की प्रेसिडेंट यामबेम मोमोन लैमा, मचा लैमा की प्रेसिडेंट वांखै मयूम अमुशना, मपी काउंसिल मणिपुर की सेक्रेटरी जनरल मोइरांगथेम नेताजी, सोशल वर्कर डॉक्टर साजबम नूरुल हक, आसाम मणिपुरी मुस्लिम मेरापाइबी की प्रेसिडेंट संगीता बेगम ना मरुइबा मिथुंगलेन सिंह ओइना सरुक याखी। थौरम अदुगा मरी लेनना हैंडलूम एंड टेक्सटाइल्स इंस्पेक्टर बिजोया सिंहा अमनी असिस्टेंट प्रोफेसर डॉक्टर मेमसातो नतोंगान तोंगान बहिरम सिंह द रिसोर्स पर्सन सिंह ओइना वांगांखी। थौरंगी सरुक अमा ओइना अहल ओइरबी मेरापाइबी इमा इबेल सिंह अमदी खंगतलबा मेरापाइबी यूनिट सिंह द खुदोल तमदुना इकाई खुमनबा उठकी अमदी थौरंगी लोइसिलप सरुकता नुपिलाल द युमफम ओइबा ड्रामा मतेक अमसु उठकी। ऑल आसाम मणिपुरी वुमेन मेरापाइबी कोऑर्डिनेशन कमिटी हेडक्वार्टर सिलचर अमदी सिलचर रामनगर की खुंगंग मंगा बेराखल खेलमा तुको लामा अमदी रंगीर खल हाइरिबा खुलसिंग असिगा खुसमनदुना कसार की रामनगर बेराखलदा 43 सुबा नुपिलाल की निंगसिंग नुमित थौरम पांगथोखी। ngasi ki thauram adu da all Assam Manipuri women मेरापाइबी कोऑर्डिनेशन कमिटी सेंट्रल कमिटी की वाइस प्रेसिडेंट खाइदेम ओंगबी विम्बा बती देवी बराक तंपाक की सकनाई रवि अयीबी बदरुन्नेशा सिलचर की ZPC नूर इस्लाम बरभुइया अमदी एडवोकेट गांगोम रमाकांतना मरुइबा मिथुंगलेन सिंह ओइना सरुक याखी। एकोना नुपीलान बुनिंगसिंग नुमित पांगथोइबसे एकोगी लेखिद्रबा इमासिंग अदो मखोइगी थौना अमदि लिंगजेल बु अखोइना मखा समथदुना पुथरकपनी मसीसिदा एकोना मतम अदुदा इंग्लिशिंग मा चांपन गा कुंथ्राम पंदा अदुगुंबा ब्रिटिश साम्राज्यदा नुमित ताबा खंगदे हारिबा अदुगुंबा खुकन पांगलबा पृथ्वी पुंबना थक नुतुना किनरंबा मतम अदुगुंबा ब्रिटिश सरकार अदुगी मायोक्ता चोंथोरक्तुना मयुंगी चेंग चाक वाटलनबा यादे हाइबगी मयुं उबा ngamnanabagi damakta mapanda cheng thaba paisa paiba karbar wala singna cheng maban yang tangna jonthokpa do mado thingnanabagi damakta chongthorakiba ima singdo nongmai sangin chaduna british kaya ga mayokna kiba singa do makoibu aikoina laigi khudol piduna amadi ima singdugi wakhalon ba khoina amukena thoni jaraga ngasigi thorom masi pangthok chabani aduga handak tariba ase berakhalda aikoina subdivision da tajarabasu chahi khudingi oina ima arunagi lamjing makhada aikoina pangthok chagani amadi madugi pangthok nabagi damakto so aikoina madugi thona lingjela do chatkriba haukriba ima sing adudagi lakpani haibase haijaningi mayam punamakta aina haijaningbadi asigumba नुपिलान से चाही खुदिंगी दिसंबर की 12 तारीख 12 असिबु लाकपी वाइना मयामदा इना पाउजन पिजरी अखोगी मरफुगा तरुक सुबा अखोगी हंतक की सिदि नुपिलाननी मसी मसु आइना मयामदा नलुंगना खुरमजरगा निंगसिंगजरी अदुगा आइना हाइजनिंगबदी अखोगी मैरा पाइबिसे खुंगंग खुदिंगी लेत्रबा जादबा अखोगी इथौनी हाइबा अखोई खुंगंग ngangnaba अखोगी जाति ngangnaba नि हाइबासे आइ मयामदा थमजनिंगी अदुगा अखोइना नुपी मैरा पाइबिना लेत्रगदी मणिपुरदा अखोइगी हजिक लान थोइबसिदा अखोइगी इमा लेरमद्रदी इमा सिंग लेरमद्रगदी अखोइ मणिपुर से नहान कांखुंग चाइरंगनी हाइबा असिगी वाफम असिसु आई थमजनिंगी अदुगा अखोइ सिगसु असुमाना मणिपुर की सुमाइना अखोइ सिगसु लेतबा जाद्रबा अखोइगी मैरा पाइबिनी हाइबासे तकना थमजरगा आइगी वाफम सि मतंग सिदा तेंसिंजा ngasi Nupilal ningsing thoram leimarol chanura lamjing lop leijalgi head office oriba khongmanjon manga dasu pangthoki ningsing thoram asiga mari leinana inkumja lisinga maga samapan subna mari amadi lisinga maga chamapan kuntra mapan da thokiba Nupilal gi ima sing amadi leiba ki damakta thawai kat khaba amadi kat khrabi singi mafam da ikai khomnaba utpo oina minute ani tumina leptuna ikai khomnam utke lobasina khonaya sigi nupi singi थाक हेना वांखत हंदुना अमदी खुनाया सिगे सेमिलोन फगत हंदुना मिपाल तांगदना हिंगबा खुनाया मसेंबा हाइबसिना लुप असिगी ख्वाइदगी मरु ओइबा पांदमनी हाइरी आरके मनीषनाव की पोपीबा अदुगुंबा सनाहल आरके सनाहल मयामना अमिन सना हाइना खंगनरिबा असिना हारिबा सजाल से मपुंगोइना संदोक होगी
नुमिसिदगी हौरगा एकोइना एकोइगी सजाल से एस्टैब्लिशमेंट से अदगी हौकी तौगदंगी 1937 दा असिगुम्बा एकोइगी ओजासिना लाइरिक अमा फोंकी सजाल हैना मदगी मथंग मथंग संदोरतना एकोइगी अहल इबुंगो लुसिंगपुरेंगी अपोपसिना मणिपुर की मफमदा अमदी बुद्धचंद्र महाराज ना कोरोनेशन निथो कुमाल तोंगदा बाउदा थांगता से उठकी अखोगी मैतैगी अखोगी लाइनिंग लाइसोन अखोगी सक्सा युथक अखोगी हिंगनबगी लंबी अखोगी लेब डिसिप्लिन पुनमक सिंग असि सजालना नहुना नखोइना अहल लमना थाइना थंबिरम मयाम से सिबो ngak सेंदुना अब्दुदी मथक्ता मो हेना मोंग ताबा हेना अफबा कानोमन पुरनबीदम से हनब नाइदना होनबीबा सिगिदमक आई सजाल यूएफओगी मेंबर खुदिमुक सुकी मतिक थागतचरी अदुगा लोइना लोइना नाइ रेसा सिंदा तौजनिंग बिल्डी असि अखोगी अहल लमन सिंना थंबिरमिबा अखोगी लोन अखोगी नाट अखोगी साजत लिचत अखोगी लाइनिंग लाइसोन हारिबा पुनमक सिदा अखोइना अमुक्तंग खंदामिना सिगी लिगलम सिदा सदमिनदुना तंगदु लेताबा शांति लेबा मारिल लेबा अखोई यामना अखोई स्ट्रेंथ याम कन थौबा अदु याम यूनिफाइड लेबा मणिपुर मा कंगै पामा पुरकपदा सजालदा नतना अखोई रेचा खुदिमनसु सजालदा सपोर्ट तौरगा सदमिनरिसि आइबा अपील सिमतंगै कमजगे थैंक यू UFO की ओजा लुसिंग पुरेल आरके मनीषाना मतमदा मैतै की थांग ता खक्तनतना मांगथरगलिब थक्सी खासे असिबु योखतुना थक्सी खासेना योमलब लेबाक अमा ओहेन्नबगी वखलोलदा लमदम असि नहा कया अमा सेंबिबा हौरखिबनी हाइना यूनिवर्सल फ्रेंडशिप ऑर्गेनाइजेशन UFO की सेक्रेटरी जनरल वाई मैराबा अंगोमना फोंदोखरे थांगमै बंदल लेबा सेराव सिंगदा लेबा मैतै हुएला लोंग सिंटम संगलेन सजाल एकेडमी UFO थांगमैबन ब्रांच के ngasi पांगथोखिबा कुनसुबा रेजिंग डे की थौरंग अदुगा मरी लेनना महांगना वाफम असि फोंदोखिबनी महांगना मखा तारादुना सजाल हाइरगा खंगनरिबा मैतै हुएला लोंगी ओइबा सिंटम संगलेन असिगे मपु आरके सनाहलगी मसानुपा ओजा लुसिंग पुरेल आरके मनीषाना सिंदुना कुमजा लिसिंग अमगा चमापन हुमहुद्रा मंगादा नहा कया अमा खोमलबा मतुंगदा नहा सिंगी टैलेंट उटनबगी दमकता इम्फालदगी कासार फाउबगी ओइबा एग्जिबिशन अमा सटकी मतम अदुदगी हौना मैतै हुए लालोंगी ओइबा सिंटम संगलेन अमा सेमगतपगी मंगलान असि मंगबा हौरखिबनी हाइरिबा सिंटम संगलेन असि मणिपुरदा नंतना आसाम अमदि कासारगी मफम सिंगदा पाकसना संदोकपा हौरकपा अदुना हौजिक्ति ऑर्गेनाइजेशन असिगी बटालियन कया साफोंबसु ngamlakhi maruoina ipaipu singna thambiramba thangta khaktanatana maitegi mangtharakliba thaksi khasi sibu yokhatuna thaksi khasina yomlaba leibak ama semgatpa haiduna lamdamasigi naha kaya ama tasen khomjinduna siguma sanglen singa silingkhatpa horakhibani haiki amaromda thangmaiban serau singda leiba मैतै हुए लालोंग सिंटम संगलेन सजाल एकेडमी UFO की चामगा मणिपुद्रा मपन सुबा थंगमैबन ब्रांच की ngasi पांगथोकिबा कुनसुबा रेजिंग डे की थौरमदुगी मनुंग चना UFO की फाउंडर आरके मनीषना की मफम लेकाय खुमनबा उल्लबा मतुंग नहारोल एसेंबा क्लब NLC की प्रेसिडेंट लाइशम चंद्र कुमार ना इबदो पाखंग बयेकपा मालेंगी फिराल चिंकटकीबगा लोइनना UFO की मेंबर सिंगना मालेंगी फिराल की मफमदा इकाय खुमनबसु उठकी मस्तिगी मतुंग थौरमदुग मरी लेनना थांगमैबन ब्रांचता मेंबर ओइरंबा लाइफम खुनौदगी आरके बोदेना लेखितबदा ऑर्गेनाइजेशन असigi मेंबर सिंगना मिनिट अमा तुमिना लेप्तना अवाबसु फोंदोखी मस्तिगी थौरमदुदा NLC की प्रेसिडेंट लाइशम चंद्र कुमार ना थोबे मिथुंग मालेम इमागी जनरल सेक्रेटरी कराम लक्ष्मण थौरमपु अमदी सोशल वर्कर यंकोम समजितना अखनबा मिथुंग ओइना सरुक याखी लोइनना UFO की सेक्रेटरी जनरल युमलेम्बा मैराबा अंगोम थांगतागे इंस्ट्रक्टर टी मोहेन अमदी मणिपुर की तोंगान तोंगान मफमदगी लाकपा UFO की मेंबर सिंगसु सरुक याखी लोइनना नुपीलाल निंगसिंग थौरंगा मरी लेनना मतम अमदा लमदम असigi इमा सिंगना लौरंबा थौदांग सिंग अदुबु निंगसिंगलदुना लेखिद्रबा इमा सिंगी मफमदसु UFO की मेंबर सिंगना मिनिट अमा तुमिना लेप्तुना इकाय खुमनबसु उठकी District Legal Services Authority Bisnupur amadi Legal Aid Clinic Thanga Karanga Anina Kusamnaduna Observance of Universal Health Coverage Day Haiba Thimna Nomagi Oiba Awareness Program among ngasi Bisnupur District ki manungsana leiba Moirang Khunau Khongnang Makhongi KYDA Club ta leiba Relief Camp ta pangthokre ngasi ki thoromaduda Thanga Karangi
Paralegal Volunteer Ningombam Bobita na haikibada Relief Camp masjid leire haiduna wakhal hantana khanba tawroidabani haiba wafam sing phongdokhi. Manipur State District yamna maruoiba Nupilal gi thoram tongan mafam singda pangthoknabagum Jiribam District ki oinasu 34 suba Nupilal ningsing Numit Observation Committee Jiribam na sinduna Jiribam gi Auditorium Hall Multi Complex Supermarket to supangthokre thoram matuda Jiribam Social Worker and Buddha Chandra Singh Warshed ki President and Nivarani Devi AJMP ki President A Susila Devi Jimpal ki President L Bimola Devi Zimwa ki President TS Gini WWOK की President S Thoibi Devi, ICAL की President L Koibi Devi, AMKIL की President A Asangbi, SWA की President Ibem Nungsi Devi amadi Amowoba की President Priya Darshani Devi na maruoiba mithulen singoi na saruk yakhi ngasi gi thoram maduga mari leinana Nupilal gi matangda tongan ba mioi na mamal yam laba wafam sing phongdok nakhi. District Health Society Jiribam ki midyang makhada NCD Cell Jiribam na sinduna Diabetes and Well-being and Diabetes and the Workplace haiba thimda World Diabetes Observation Day ki thoram ama ngasi Jiribam gi ningsing khunda leiba District Hospital da pangthokre hairiba thoram adu da Dr. Muhammad Yunus Ali Jiribam gi hanagi SP Moirangthe Movie Singh amadi Jiribam gi Chief Medical Officer Dr. Vinay Prasad Sahuna maruoiba mithunglen singona saruk yakhibaga loinana NCD Jiribam gi District Nodal Officer Dr. Justin Howbam na thoramasi resource person oina saruk yakhi amadi Jiribam District Hospital na afaba amadi saukhatpa lambi romda jangsilakpa sigi damaktasu Jiribam gi hanagi SP MOB na thagatpasu phongdokhi ngasi gi thoramadu da athoiba mithunglen gi warol piraduna CMO Dr. Vinay Prasad Sahu na haikibada Jiribam gi DC Krishna Kumar na mapung phana support piba maramna ngasidi Jiribam District Hospital ase hena afaba hospital lama oiba fanglibani phairiba hospital asida specialist doctor obstetrics amadi gynecology ki doctor sing yauna radiology ki service mafam asida leiragani haiba wafam sing phongdokhi loinana thauramgi sarukama oina NCDS ki screening sathaba yauna hepatitis B hepatitis C HIV TB amadi diabetic neuropathy na chingba sing yengbagi thauramsu pangthokhi. Hauzik sanabagi pau omuk lobirasi. All India Football Federation senduna Tripura na yumbu oiraga satkhiba tha asigi tara manga dagi Hauduna Group D Kanglup ki league match sing sananaba Manipur ki team ngasi Imphal thadokre team asibu L Jotir Moiroina manager oiduna luchingduna ngasi Imphal thadokhi team asigi ahanba match lagliba tang 15 da yumbu Tripura ga ahanba match sanargani amaromda All Manipur Football Association gi General Secretary gi thau Puriba Assistant General Secretary Nabana Assistant General Secretary gi thau puragani Archery Association of India gi midyang makhada Telangana na yumbu oiraga Hyderabad Public School da chatliba tha sigi tara dagi hauduna satharakliba Kuntra Nithoi Suba NTPC Senior National Indian Round amadi Nifumanga Suba NTPC Senior Recurve amadi Kunwathoi Suba Senior Compound National Championship ki ngasi pangthokiba Indian Round Individual Women's Kanglupta Manipur gi Archer Okram Nawina gold medal ama lokre. Aroiba da maroiba pau amuka hana lobirasi. Nupilal ni sing thoram Manipur mafam tiada pak sanna pangthok na khidaba leina
President Draupadi Murmu na lusingduna Nupilal Memorial Complex sa Leisu Katuna la lasida thawai katkabi imaidal sing mafam lekai sinna utkre. Manipur ki irang asina maram oiraga lanjinariba IDP singgi yaifanagidamakta paikhatliba thabak thoram sing khongjal yangna kumang sausinna muhonaragani haina President Draupadi Murmu na phongdokre. Lamdam asing imaidal sing na Nupilal da usida thona lingjala duna ngasi fawba lebak miyam amadi ngasi mirolda thona hapli haina Manipur ki Chief Secretary Dr. Puneet Kumar Goyal na phongdokre. Amadi ipa ipu sing na thambira bathang kam ki thakse khase asi yokhatpa mathautai haina Universal Friendship Organization ki Secretary General Y Mairabana phongdokre. ISCOM News na pizaba ngasi nongmagi oiba Manipuri pau matang asida luizari mireng tabiri ba punamakpo amuka hana khurumjari.